Manipuri Science Parishad sini aina telepon terjemah koi parishad ki executive member istanya pak harus tahu dia Manipuri kerja jangan makan idol di kosin jari lai de pabiriba jasing amadi mang de election veriba shechal permapang permakpo ngona khoram jari ai wari macha amtang bathok jage adubu ai wari si khar sang gre aduna mayam matam mangan bagi damang api gani ai wari macha gi maming headmaster ꯊꯥꯞꯂꯕ ꯆꯤꯡꯒꯤ ꯀꯃꯤꯔꯣꯟ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯥꯏꯉꯝꯗꯨ ꯍꯦꯗ ꯃꯥꯁꯇꯔ ꯑꯣꯏꯅ ꯄꯣꯁꯇꯤꯡ ꯇꯥꯔꯝꯃꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯊꯦꯜ ꯑꯗꯨꯒꯤ ꯅꯨꯡꯄꯥꯛ ꯃꯊꯛꯇꯨꯗ ꯐꯝꯗꯨꯅ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯐꯖꯕꯁꯤꯡꯗꯨ ꯌꯦꯡꯗꯨꯅ ꯆꯤꯡꯒꯤ ꯂꯝꯕꯤꯗꯨꯗ ꯁꯥꯡꯅ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯄꯒꯤ ꯑꯋꯥꯕꯗꯨ ꯄꯣꯊꯥꯔꯤꯉꯩꯗꯨꯗ ꯇꯅꯧꯔꯤꯕꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯇꯨꯡꯂꯣꯝꯗꯒꯤ ꯅꯛꯅ ꯍꯜꯂꯛꯏ ꯗꯥꯗꯥ ꯅꯪꯕꯨ ꯀꯅꯥꯅꯣ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯂꯩꯗꯨꯅ ꯌꯦꯡꯊꯣꯛꯈꯤꯕꯗ ꯁꯛꯆꯨ ꯁꯪꯈꯣꯟꯕꯤ ꯌꯦꯡꯕꯗ ꯃꯤꯐꯝ ꯍꯣꯡꯕ ꯉꯝꯗꯕꯤ ꯆꯤꯡꯃꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯏꯁꯤꯡ ꯄꯨꯟ ꯌꯥꯎꯕ ꯁꯝ ꯑꯃ ꯃꯅꯪꯒꯟꯅ ꯄꯣꯔꯒ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯔꯤ ꯃꯤ ꯑꯃꯇꯪ ꯊꯦꯡꯅꯔꯕꯗꯤ ꯀꯔꯤꯒꯨꯝꯕꯗꯪ ꯈꯔꯗꯪ ꯍꯪꯍꯧꯒꯦ ꯈꯜꯂꯝꯕꯗꯨ ꯇꯥꯟ ꯆꯥꯟꯅꯗꯨꯅ ꯂꯥꯏꯉꯝꯅ ꯈꯣꯝꯂꯛꯏ ꯑꯩ ꯇꯝꯄꯥꯛꯇꯒꯤꯅꯤ ꯏꯆꯟ ꯑꯩꯒꯤ ꯃꯤꯡ ꯂꯥꯏꯉꯝ ꯀꯧꯏ ꯈꯨꯟꯁꯤꯒꯤ ꯒꯣꯚꯔꯟꯃꯦꯟꯠ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯍꯦꯗ ꯃꯥꯁꯇꯔ ꯑꯣꯏꯅ ꯁꯔꯀꯥꯔꯅ ꯊꯥꯔꯛꯄꯅꯤ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯈꯨꯟꯁꯤꯒꯤ ꯃꯤꯔꯥ ꯃꯥꯅꯦ ꯈꯨꯟꯁꯤꯒꯤ ꯃꯤꯅꯦ ꯑꯩꯒꯤ ꯃꯤꯡ ꯑꯦꯂꯤꯖꯥꯕꯦꯠ ꯀꯧꯏ ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯍꯪꯕꯅꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯍꯦꯗ ꯃꯥꯁꯇꯔ ꯂꯩꯇꯕꯗꯨ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯂꯒꯅꯤ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯅꯦ ꯑꯗꯨ ꯑꯣꯖꯥꯗꯤ ꯀꯅꯥꯒꯤꯗ ꯂꯩꯒꯗꯔꯥ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯩꯁꯤꯔꯥ ꯂꯥꯏꯉꯝꯅ ꯉꯛꯅ ꯍꯪꯉꯤ ꯑꯣꯖꯥꯒꯤ ꯂꯩꯅꯕ ꯀ꯭ꯋꯥꯇꯔ ꯂꯩꯇꯕ꯭ꯔꯣ ꯀꯗꯥꯏꯗꯒꯤ ꯂꯩꯕꯅꯣ ꯑꯣꯖꯥ ꯁ꯭ꯀꯨꯜ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯁꯥꯕꯤꯗꯕꯗ ꯑꯣꯖꯥꯅ ꯑꯩꯒꯤꯗ ꯂꯩꯅꯤꯡꯗ꯭ꯔꯕꯁꯨ ꯑꯇꯣꯞꯄ ꯌꯨꯝ ꯑꯃꯗ ꯑꯗꯨꯝ ꯂꯩꯕ ꯌꯥꯒꯅꯤ ꯑꯣꯖꯥ ꯂꯥꯏꯉꯝꯗ ꯋꯥꯈꯜ ꯇꯥꯔꯛꯏ ꯑꯗꯨꯅ ꯃꯥꯒꯤ ꯆꯤꯡꯅꯕꯗꯨ ꯀꯣꯛꯅꯕ ꯍꯪꯂꯛꯏ ꯑꯩꯕꯨ ꯅꯈꯣꯏꯒꯤꯗ ꯂꯩꯕ ꯌꯥꯒꯗ꯭ꯔꯅꯦ ꯑꯦꯂꯤꯖꯥꯕꯦꯠꯅ ꯊꯨꯅ ꯈꯨꯝꯂꯛꯏ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯕꯅꯣ ꯑꯣꯖꯥ ꯑꯣꯖꯥꯅ ꯂꯩꯅꯤꯡꯗꯕꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤꯗ ꯂꯩꯔꯕꯗꯤ ꯁ꯭ꯀꯨꯜꯁꯨ ꯌꯥꯝꯅ ꯅꯛꯄꯅꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯣ ꯍꯥꯏꯔꯒ ꯑꯦꯂꯤꯖꯥꯕꯦꯠꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯨꯝꯇꯪꯅ ꯂꯥꯛꯃꯤꯟꯅꯩ ꯃꯁꯤ ꯈꯨꯗꯤꯡꯗ ꯀꯤꯊꯔꯕ ꯌꯨꯝꯊꯛꯀꯤ ꯇꯤꯟꯗꯨ ꯃꯐꯨꯠ ꯍꯣꯔꯕ ꯆꯥꯎꯔꯕ ꯁ꯭ꯀꯨꯜꯒꯤ ꯁꯪꯁꯥꯡ ꯑꯗꯨ ꯑꯁꯣꯡꯕ ꯅꯥꯔꯛꯇꯨꯗ ꯃꯄꯨ ꯄꯥꯟꯗ꯭ꯔꯕ ꯌꯨꯝ ꯑꯣꯏꯅ ꯃꯗꯣꯝ ꯇꯔꯛꯅ ꯂꯦꯞꯂꯤ ꯂꯩꯔꯤꯕ ꯀꯥꯁꯤꯡꯗꯨ ꯁꯨꯞꯅꯒꯤ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯇꯧꯔꯦ ꯄꯨꯝꯍꯣ ꯍꯣꯔꯦ ꯄꯨꯝꯍꯥꯡ ꯍꯥꯡꯂꯦ ꯑꯍꯣꯕ ꯐꯛꯂꯥꯡꯁꯤꯡꯗꯨꯗꯒꯤ ꯆꯪꯂꯛꯄ ꯈꯨꯟꯒꯤ ꯊꯥꯗꯣꯛꯂꯤꯕ ꯁꯟꯌꯥꯝꯁꯤꯡꯗꯨꯅ ꯌꯩꯔꯛꯄꯒꯤ ꯎꯐꯨꯜꯒ ꯂꯣꯏꯅꯅ ꯁꯟꯊꯤ ꯁꯟꯌꯨꯡ ꯁꯤꯡꯗꯨꯅ ꯈꯣꯡꯄꯥꯛ ꯊꯨꯝꯅ ꯄꯨꯊꯔꯦ ꯃꯈꯣꯡ ꯇꯦꯛꯂꯕ ꯆꯒꯦꯜ ꯌꯥꯎꯗ꯭ꯔꯕ ꯐꯥꯜꯁꯤꯡꯗꯨ ꯑꯅꯤ ꯑꯍꯨꯝ ꯇꯦꯕꯜ ꯆꯧꯀ꯭ꯔꯤ ꯑꯃꯃꯝꯒ ꯀꯣꯟꯅꯅ ꯅꯝꯊꯤꯔꯕ ꯀꯥꯁꯤꯡꯗꯨꯗ ꯊꯥꯔꯤ ꯑꯗꯨꯒ ꯀꯥ ꯈꯨꯗꯤꯡꯗ ꯑꯉꯥꯡ ꯑꯅꯤ ꯑꯍꯨꯝ ꯐꯝꯗꯨꯅ ꯂꯥꯡꯂꯤ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯣꯖꯥꯅ ꯄꯔꯥ ꯇꯥꯛꯄꯗ ꯈꯣꯏꯖꯪꯅ ꯇꯥꯗꯦ ꯑꯗꯨꯒ ꯑꯣꯖꯥꯁꯤꯡꯗꯨꯅꯁꯨ ꯃꯈꯣꯏꯕꯨ ꯋꯥꯈꯜ ꯇꯥꯍꯟꯅꯕ ꯇꯥꯛꯄꯤ ꯇꯝꯕꯤꯗꯦ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯈꯨꯟꯅꯦꯛꯀꯤ ꯑꯣꯖꯥ ꯉꯥꯛꯇꯅꯤ ꯇꯝꯄꯥꯛꯇꯒꯤ ꯂꯥꯛꯄ ꯑꯣꯖꯥꯁꯤꯡꯗꯨꯅ ꯆꯤꯡꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗꯨꯒ ꯌꯥꯅꯔꯒ ꯃꯐꯝꯗꯨꯒꯤ ꯂꯥꯏꯔꯤꯛꯀꯤ ꯃꯉꯥꯜ ꯈꯔ ꯐꯪꯂꯕ ꯅꯍꯥꯁꯤꯡꯗꯨꯗ ꯁꯦꯟ ꯈꯔ ꯄꯤꯔꯒ ꯇꯦꯛꯇꯨꯅ ꯑꯣꯏꯍꯟꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯈꯣꯏ ꯆꯥꯡ ꯅꯥꯏꯅ ꯁ꯭ꯀꯨꯜ ꯀꯥꯗꯦ
ꯃꯁꯥꯒꯤ ꯑꯈꯪꯕ ꯈꯔꯗꯨ ꯐꯥꯎꯕ ꯃꯄꯨꯛꯅꯤꯡ ꯆꯪꯅ ꯇꯝꯕꯤꯗꯦ ꯑꯣꯖꯥ ꯂꯥꯏꯉꯝꯗꯨ ꯑꯣꯟꯊꯣꯛꯅ ꯈꯣꯏꯁꯥꯎꯅꯔꯦ ꯑꯗꯨꯕꯨ ꯈꯨꯟꯗꯨꯒꯤ ꯆꯠꯅꯕꯤꯗꯨ ꯊꯨꯒꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯉꯥꯡꯂꯨꯕꯒꯤ ꯃꯇꯤꯛꯁꯨ ꯑꯣꯏꯗꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯈꯨꯜꯗꯨꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗꯨꯗ ꯀꯟꯅ ꯍꯥꯏꯖ ꯆꯠꯇꯗꯨꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗꯨꯅ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯑꯀꯥꯏ ꯑꯇꯣꯏꯁꯤꯡꯗꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯃꯤꯟꯅꯔꯝꯃꯤ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡꯗꯨ ꯄꯦꯛꯊꯣꯛ ꯁꯦꯡꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯈꯨꯟꯅꯦꯛꯀꯤ ꯑꯣꯖꯥꯁꯤꯡꯗꯨꯁꯨ ꯆꯥꯡ ꯅꯥꯏꯅ ꯁ꯭ꯀꯨꯜ ꯀꯥꯍꯜꯂꯝꯃꯤ ꯑꯣꯖꯥꯁꯤꯡꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯃꯤꯐꯝ ꯐꯝꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯇꯝꯕꯤꯒꯗꯒꯦ ꯑꯃꯁꯨꯡ ꯀꯔꯝꯅ ꯁ꯭ꯀꯨꯜ ꯀꯥꯍꯟꯅꯤꯡꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯔꯝꯃꯤ ꯑꯗꯨꯒ ꯑꯣꯖꯥꯁꯤꯡꯅꯁꯨ ꯊꯋꯥꯏ ꯌꯥꯎꯅ ꯃꯥꯒꯤ ꯍꯩꯖꯕꯤ ꯊꯥꯛꯇ ꯑꯉꯥꯡꯁꯤꯡꯗꯨ ꯇꯥꯛꯄꯤ ꯇꯝꯕꯤꯅꯕ ꯋꯥꯔꯦꯞ ꯂꯧꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯁ꯭ꯀꯨꯜꯒꯤ ꯑꯉꯥꯡ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯏ ꯆꯍꯤꯒꯤ ꯄꯔꯤꯈꯥ ꯈꯨꯗꯤꯡꯗ ꯃꯥꯔꯛ ꯋꯥꯡꯅ ꯐꯪꯅꯔꯛꯏ ꯀ꯭ꯂꯥꯁ 10ꯒꯤ ꯄꯔꯤꯈ꯭ꯌꯥꯗ ꯁꯥꯇ꯭ꯔ ꯌꯥꯝꯅ ꯄꯥꯁ ꯇꯧꯔꯛꯏ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯑꯑꯣꯟꯕ ꯑꯃ ꯆꯥꯎꯅ ꯄꯨꯔꯛꯄꯗꯨꯗ ꯈꯨꯜꯗꯨꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯣꯖꯥ ꯂꯩꯉꯝꯕꯨ ꯊꯥꯒꯠꯅꯔꯝꯃꯤ ꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯇꯥꯕꯤꯔꯝꯃꯤ ꯑꯣꯖꯥ ꯂꯥꯏꯉꯝꯅ ꯌꯨꯝꯊꯨꯡ ꯑꯣꯏꯔꯤꯕ ꯏꯃꯨꯡꯒꯤ ꯑꯦꯂꯤꯖꯥꯕꯦꯠꯁꯨ ꯈꯨꯟꯅꯦꯛꯀꯤ ꯑꯣꯖꯥꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯎꯔꯝꯃꯤ ꯃꯍꯥꯛ ꯏꯝꯐꯥꯜꯗ ꯂꯩꯗꯨꯅ 12 ꯀ꯭ꯂꯥꯁ ꯐꯥꯎꯕ ꯇꯝꯂꯛꯄꯅꯤ ꯃꯍꯥꯛꯅ ꯃꯍꯨꯠ ꯁꯤꯜꯍꯧꯔꯤꯕꯗꯨ ꯍꯤꯟꯗꯤ ꯑꯣꯖꯥ ꯑꯃꯒꯤꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯤꯟꯗꯤꯗꯤ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯅ ꯁ꯭ꯀꯨꯜꯗꯨꯗ ꯍꯤꯟꯗꯤꯒꯤ ꯁꯕꯖꯦꯛꯇꯨ ꯄꯨꯞꯁꯤ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ ꯑꯣꯖꯥ ꯂꯥꯏꯉꯝ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯉꯩꯗ ꯍꯤꯟꯗꯤ ꯌꯥꯝꯅ ꯍꯩꯅꯔꯛꯏ ꯀ꯭ꯂꯥꯁ 8 ꯐꯥꯎꯕ ꯍꯤꯟꯗꯤꯗ ꯃꯥꯔꯛ ꯋꯥꯡꯅ ꯐꯪꯂꯛꯏ B.Ed ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯗꯨꯅ ꯔꯥꯁꯇ꯭ꯔ ꯚꯥꯁꯥ ꯀꯣꯚꯤꯗ ꯄꯥꯁ ꯇꯧꯔꯛꯈꯤ ꯑꯗꯨꯅ ꯑꯦꯂꯤꯖꯥꯕꯦꯠꯀꯤ ꯍꯤꯟꯗꯤ ꯍꯩꯇꯕꯒꯤ ꯄꯣꯠꯂꯨꯝ ꯑꯗꯨꯁꯨ ꯃꯥꯒꯤ ꯀꯣꯛꯊꯛꯇ ꯊꯣꯡꯒꯠꯈꯤ ꯑꯦꯂꯤꯖꯥꯕꯦꯠꯄꯨ ꯃꯥꯒꯤ ꯈꯨꯠꯂꯣꯏꯕ ꯁꯕꯖꯦꯛ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁꯇ ꯆꯪꯍꯜꯂꯒ ꯃꯥꯅ ꯍꯩꯅꯗꯕ ꯍꯤꯟꯗꯤꯒꯤ ꯁꯕꯖꯦꯛꯇꯨ ꯑꯣꯖꯥ ꯂꯥꯏꯉꯝꯅ ꯃꯦꯟꯈꯠꯈꯤ ꯑꯣꯖꯥ ꯋꯥꯠꯄ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯁ꯭ꯀꯨꯜꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯕꯨ ꯇꯧꯒꯗ꯭ꯔꯥ ꯃꯁꯥꯒꯤ ꯁꯕꯖꯦꯛꯄꯨ ꯆꯪꯒꯗ꯭ꯔꯥ ꯍꯤꯟꯗꯤꯒꯤ ꯁꯕꯖꯦꯛ ꯑꯗꯨꯕꯨ ꯃꯦꯟꯈꯠꯀꯗ꯭ꯔꯥ ꯄꯨꯝꯅꯃꯛ ꯁꯣꯏꯗꯅꯕ ꯍꯣꯠꯅꯕꯗ ꯍꯦꯗ ꯃꯥꯁꯇꯔ ꯂꯥꯏꯉꯝꯗꯨ ꯋꯥꯕꯅ ꯃꯄꯨꯝ ꯊꯤꯜꯂꯝꯃꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯑꯦꯂꯤꯖꯥꯕꯦꯠꯄꯨ ꯍꯤꯟꯗꯤ ꯍꯩꯍꯟꯗꯕ ꯌꯥꯗꯕꯅꯤ ꯑꯗꯨꯅ ꯑꯌꯨꯛꯀꯤ ꯅꯨꯡꯗꯥꯡꯒꯤ ꯑꯁꯪꯕ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯅ ꯑꯦꯂꯤꯖꯥꯕꯦꯠꯄꯨ ꯍꯤꯟꯗꯤ ꯇꯝꯕꯤꯔꯝꯃꯤ ꯑꯦꯂꯤꯖꯥꯕꯦꯠꯅꯁꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯔꯝꯃꯤ ꯑꯃꯁꯨꯡ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯔꯝꯃꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯍꯤꯟꯗꯤ ꯅꯤꯡꯊꯤꯅ ꯈꯪꯂꯝꯃꯤ ꯃꯥꯅ ꯑꯗꯨꯝꯅ ꯍꯤꯟꯗꯤ ꯈꯪꯂꯛꯄꯗꯨꯅ ꯍꯦꯗ ꯃꯥꯁꯇꯔꯒꯤ ꯀꯣꯛꯊꯛꯀꯤ ꯄꯣꯠꯂꯨꯝꯗꯨ ꯌꯥꯡꯂꯝꯃꯤ ꯍꯦꯗ ꯃꯥꯁꯇꯔꯗꯨ ꯑꯦꯂꯤꯖꯥꯕꯦꯠꯀꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯒꯨꯝꯅ ꯂꯩꯔꯦ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯥꯒ ꯇꯔꯣꯠ ꯈꯗꯥꯅꯔꯦ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯏꯀꯥꯏꯕ ꯍꯪꯒꯣꯏꯕ ꯆꯤꯡꯅꯕ ꯍꯥꯏꯕꯗꯨ ꯂꯩꯅꯗ꯭ꯔꯦ ꯍꯦꯗ ꯃꯥꯁꯇꯔꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯄꯨꯝꯕꯗꯤ ꯊꯣꯛꯇꯨꯅ ꯃꯈꯣꯏꯗ ꯇꯥꯍꯜꯂꯤ ꯑꯗꯨꯒ ꯏꯃꯨꯡꯗꯨꯅꯁꯨ ꯃꯥꯕꯨ ꯃꯤꯇꯣꯞꯅꯤ ꯍꯥꯏꯅ ꯈꯟꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯦꯂꯤꯖꯥꯕꯦꯠꯅ ꯍꯦꯗ ꯃꯥꯁꯇꯔꯕꯨ ꯅꯨꯡꯁꯤꯖꯕꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯏ ꯃꯥꯒꯤ ꯇꯧꯒꯗꯕ ꯃꯊꯧ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯗ ꯃꯥꯁꯇꯔꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯍꯤꯟꯗꯤꯒꯤ ꯈꯪꯗꯕꯁꯤꯡꯗꯨ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯔꯝꯃꯤ ꯑꯣꯖꯥ ꯂꯥꯏꯉꯝꯅ ꯄꯥꯝꯖꯕ ꯆꯥꯛꯍꯥꯎꯒꯤ ꯈꯤꯔ ꯑꯗꯨ ꯍꯧꯗꯨꯅ ꯃꯅꯥꯛꯇ ꯇꯠꯇꯅ ꯄꯨꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯎꯅ ꯆꯥꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯀꯔꯤꯒꯨꯝꯕꯗ ꯃꯉꯣꯟꯗ ꯈꯔꯗꯪ ꯏꯟꯕꯤꯔꯛꯂꯕꯗꯤ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯄꯦꯟꯖꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯨꯗꯤꯡꯒꯤ ꯂꯝꯕꯤ ꯃꯌꯥꯒꯤ ꯅꯨꯡꯒꯤ ꯊꯦꯜ ꯃꯊꯛꯇꯨꯗ ꯐꯝꯗꯨꯅ ꯃꯐꯝꯗꯨꯒꯤ ꯐꯖꯕꯁꯤꯡꯗꯨ ꯌꯦꯡꯕꯅ ꯂꯥꯏꯉꯝꯒꯤ ꯄꯦꯟꯖꯕ ꯑꯣꯏꯔꯝꯃꯤ ꯃꯗꯨ ꯌꯦꯡꯈꯤꯕꯗ ꯐꯖꯕ ꯄꯨꯝꯕꯅ ꯇꯤꯜꯂꯝꯃꯤ ꯇꯥꯔꯝꯗꯥꯏ ꯅꯨꯃꯤꯠꯀꯤ ꯃꯁꯦꯛꯅ ꯌꯩꯕꯗ ꯑꯁꯪꯕ ꯎꯅꯥꯁꯤꯡꯗꯨꯗ
ꯃꯅꯤ ꯃꯨꯛꯇꯥꯅ ꯍꯠꯄꯒꯨꯝꯅ ꯅꯤꯡꯊꯤꯖꯔꯝꯃꯤ ꯃꯥꯂꯪꯒꯤ ꯁꯍꯨꯝꯗ ꯎꯄꯥꯜꯁꯤꯡꯗꯨꯅ ꯍꯥꯏ ꯍꯨꯝꯂꯤꯕꯗꯨ ꯁꯛꯆꯨ ꯆꯪꯈꯣꯟꯕꯤ ꯅꯧꯖꯥꯁꯤꯡꯅ ꯅꯤꯡꯊꯤꯕ ꯁꯥꯊꯦꯛꯇ ꯖꯒꯣꯏ ꯁꯥꯕꯒꯨꯝꯅ ꯅꯤꯡꯊꯤꯖꯩ ꯑꯁꯪ ꯑꯃꯥꯅ ꯊꯜꯂꯕ ꯆꯤꯡꯃꯥꯏ ꯑꯗꯣꯝꯗꯒꯤ ꯂꯥꯞꯅ ꯈꯣꯡꯂꯛꯄ ꯑꯄꯤꯛꯄ ꯎꯆꯦꯛꯁꯤꯡꯅ ꯑꯃꯗꯤ ꯆꯤꯡꯒꯤ ꯍꯔꯤꯁꯤꯡꯗꯨꯒꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗꯨꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡꯕꯨ ꯁꯨꯝꯍꯠꯂꯤ ꯅꯨꯡꯁꯤꯠꯅ ꯄꯣꯔꯛꯄ ꯑꯏꯪꯕ ꯂꯩꯅꯝꯅ ꯃꯐꯝ ꯈꯨꯗꯤꯡ ꯊꯨꯡꯅ ꯌꯦꯜꯂꯤ ꯋꯥꯡꯂꯕ ꯆꯤꯡꯃꯥꯏꯒꯤ ꯂꯂꯞ ꯂꯂꯞ ꯍꯧꯔꯤꯕ ꯎꯄꯥꯜꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯉꯧꯔꯕ ꯅꯨꯡꯒꯤ ꯗꯂꯥꯟꯁꯤꯡꯅ ꯄꯔꯦꯡ ꯄꯔꯦꯡ ꯁꯥꯡꯅ ꯁꯟꯗꯣꯛꯈ꯭ꯔꯤ ꯅꯨꯡꯒꯤ ꯗꯂꯥꯟꯁꯤꯡꯗꯨꯗꯒꯤ ꯆꯥꯏꯊꯔꯛꯂꯤꯕ ꯏꯁꯤꯡ ꯆꯥꯏꯕꯤꯁꯤꯡꯗꯨꯅ ꯆꯤꯡꯈꯣꯡꯗ ꯆꯦꯜꯂꯤꯕ ꯂꯤꯛ ꯂꯤꯛ ꯂꯥꯎꯅ ꯂꯨꯔꯕ ꯇꯨꯔꯦꯟ ꯇꯝꯅ ꯄꯥꯏꯊꯔꯛꯇꯨꯅ ꯇꯥꯔꯤꯕꯗꯨ ꯑꯣꯖꯥ ꯂꯥꯏꯉꯝꯒꯤ ꯇꯨꯝꯂꯤꯕ ꯄꯨꯛꯅꯤꯡꯕꯨ ꯍꯟꯅ ꯍꯟꯅ ꯍꯧꯗꯣꯛꯄꯤꯔꯤ ꯃꯥꯕꯨ ꯅꯤꯡꯕꯤꯔꯤꯕ ꯑꯦꯂꯤꯖꯥꯕꯦꯠꯀꯤ ꯃꯐꯝꯗ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯅ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯄꯦꯜꯍꯟꯕ ꯄꯥꯎꯔꯛꯏ ꯃꯇꯝꯗꯨꯗ ꯃꯍꯥꯛꯅ ꯃꯃꯥ ꯃꯄꯥꯒꯤ ꯑꯊꯤꯡꯕ ꯄꯜ ꯑꯗꯨ ꯍꯟꯅ ꯍꯟꯅ ꯅꯤꯡꯁꯤꯡꯂꯛꯏ ꯃꯈꯣꯏꯅ ꯍꯥꯏꯈꯤꯕ ꯂꯩ ꯑꯩꯈꯣꯏꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯅꯪꯅ ꯀꯩꯗꯧꯉꯩꯗꯁꯨ ꯌꯨꯝ ꯄꯥꯜꯂꯣꯏꯗꯕꯅꯤ ꯋꯥꯍꯩꯁꯤꯒꯤ ꯃꯥꯌꯣꯛꯇ ꯃꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯨꯕꯒꯤ ꯄꯥꯡꯒꯜ ꯂꯩꯖꯗꯦ ꯍꯦꯗꯃꯥꯁꯇꯔꯗꯨ ꯂꯣꯛ ꯂꯥꯏꯍꯧꯅ ꯄꯣꯞꯇꯨꯅ ꯅꯥꯔꯦ ꯆꯠꯅ ꯉꯝꯂꯛꯇꯕ ꯀꯨꯏꯔꯕꯅꯤ ꯃꯔꯥꯏꯅ ꯐꯖꯈꯤꯅꯤ ꯈꯟꯗꯨꯅ ꯊꯧꯁꯥ ꯋꯥꯁꯥꯗꯨꯅ ꯂꯩꯊꯣꯛꯂꯤꯉꯩꯗ ꯈꯪꯍꯦꯟ ꯍꯦꯟꯖꯜꯂꯛꯄꯅꯤ ꯃꯥ ꯁ꯭ꯀꯨꯜ ꯀꯥꯗ꯭ꯔꯦ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯦ ꯑꯊꯥꯕ ꯀꯝꯕꯜꯗꯨ ꯁꯨꯞꯆꯤꯟꯗꯨꯅ ꯐꯃꯨꯡꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯦ ꯃꯍꯥꯛꯅ ꯑꯦꯂꯤꯖꯥꯕꯦꯠꯄꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯍꯥꯛ ꯉꯔꯥꯡꯗꯒꯤ ꯃꯅꯝꯃꯒꯤ ꯃꯄꯥꯝꯗ ꯃꯅꯝꯃꯒ ꯂꯣꯏꯅꯅ ꯆꯠꯈꯤꯕꯅꯤ ꯅꯣꯡꯃꯗꯨꯃ ꯃꯁꯛ ꯎꯗꯕꯗꯨꯗ ꯑꯃꯗꯤ ꯃꯋꯥ ꯃꯄꯥꯎ ꯇꯥꯗꯕꯗꯨꯗ ꯑꯦꯂꯤꯖꯥꯕꯦꯠꯀꯤ ꯃꯃꯥꯗꯨ ꯍꯦꯗꯃꯥꯁꯇꯔꯕꯨ ꯌꯦꯡꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯑꯊꯥꯕ ꯀꯝꯕꯜꯗꯨ ꯁꯨꯞꯆꯜꯂꯒ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯄꯥꯈꯠꯂꯤ ꯃꯍꯥꯛꯅ ꯍꯪꯉꯤ ꯍꯦꯗꯃꯥꯁꯇꯔ ꯅꯍꯥꯛ ꯀꯔꯤ ꯇꯧꯕꯤꯔꯦ ꯏꯃꯥ ꯑꯩꯍꯥꯛ ꯂꯥꯏꯍꯧ ꯀꯟꯅ ꯍꯧꯔꯦ ꯗꯥꯛꯇꯔ ꯀꯧꯕꯒꯤ ꯃꯊꯧ ꯇꯥꯔꯦ ꯑꯦꯂꯤꯖꯥꯕꯦꯠꯇꯨꯕꯨ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯥ ꯃꯍꯥꯛ ꯂꯥꯛꯄꯗ ꯉꯥꯏꯔꯤꯕꯅꯦ ꯃꯥꯒꯤ ꯀꯥꯗ ꯂꯩꯍꯧꯕꯅꯦ ꯑꯩ ꯀꯧꯕꯤꯒꯦ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯂꯩꯌꯨꯀꯣ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯦꯂꯤꯖꯥꯕꯦꯠꯇꯨ ꯄꯥꯈꯠꯅ ꯆꯪꯂꯛꯏ ꯃꯅꯥꯛꯇꯨꯗ ꯐꯝꯗꯨꯅ ꯃꯔꯥꯏꯕꯛꯇꯨꯗ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ ꯃꯗꯨ ꯃꯩꯒꯨꯝꯅ ꯁꯥꯔꯝꯃꯤ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯔꯨꯃꯥꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯏꯁꯤꯡꯗ ꯂꯨꯞꯂꯝꯃꯤ ꯍꯥꯏꯐꯦꯠ ꯁꯨꯝꯗꯣꯛꯂꯒ ꯃꯗꯨ ꯃꯔꯥꯏꯕꯛꯇ ꯍꯥꯞꯂꯝꯃꯤ ꯀꯝꯕꯜ ꯑꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯃꯁꯥꯗꯨ ꯏꯪꯊꯍꯜꯂꯝꯃꯤ ꯐꯤ ꯑꯃꯣꯟꯕꯗꯨꯅ ꯃꯅꯪ ꯑꯗꯨꯗ ꯁꯥꯡꯅ ꯅꯥꯟꯊꯕꯤꯔꯝꯃꯤ ꯑꯗꯨꯝꯅ ꯃꯁꯥꯗꯨ ꯉꯥꯏꯍꯥꯛ ꯏꯪꯊꯍꯜꯂꯒ ꯇꯞꯅ ꯍꯪꯂꯛꯏ ꯀꯣꯛ ꯆꯤꯛꯄ ꯈꯔ ꯐꯔꯕꯔꯥ ꯑꯣꯖꯥ खर फरे नंग करीगी अबू थादोक्तुना मीगी मयुमदा कुइना लैथोक्लिबनो अदु हौजि एलिजाबेथना खोमलै अदु हौजिक्ति ऐ लालेदना ngaihaktang leiramu ai doctor कौरुखिगे हायरमलगा थुना चटखि एलिजाबेथ की ममाना माबु संगहोइ डॉक्टर लाक्तुना हिदा काबले गुली पिजरे अदुगा हेड मास्टर दा हायरमी हिदाक सिंगसि आइदे इजरिबा पुंगसिंगसि कायदना चाबियु ओजा मरायना फजखरनि अदुगा एलिजाबेथ लोमदा ओनसनदुना अमु हायई मतम खरदि ओजाबु कोपना यंगसनबियु एलिजाबेथु अहिंगदुमा तुमदना अनाबा सेनदुन लेरे थोलबा खुसा सिंगदुना मराय भक्तुदा हन्ना हन्ना पाइदुना यंगलम्मी मनंग अदुदा तपना तपना नाथबिरमी पुंगसिंग कायदना हिदाक सिंगदु पिजा पितक तौरमी मसादु कोंखतुना ओंथोक ओंसिन तौबिरमी असुमना एलिजाबेथना युमगी
नुपी अमगी तफम थोक मथौदु तौबिरमे हौजिक हेड मास्टर के अनाबदु फरे मा करिसु तौद्रे स्कूल काब ngamle माने एलिजाबेथ की सेवादु काउथोकप ngamखिदे अहिंग तुमदना हमसे नबदु निखिंगदुना अदमुक लेरमी एलिजाबेथ बु माना हानिंगाय लेतना नुंसिरे सांगलबा मतम मा एलिजाबेथ की नुंसिबना हेड मास्टर बु पिछंदुना थमलकली महाकी वांगांग मिनो मियेंग नायेंग पुनमक नुंसिबा ngakतनी अमतंगना थमोइबु पुनसलिबा नुंसि थौरीनी इखौ लांगलबा लाइंगमना सेंथरकलिबा लूरबे इसेलदुबु मरिक अमतंग तंगलुबदि ngamद्री हिक्तोकपा ngamद्रबा ममा मपागी याथंग अदुना महाकु मतम पुंबदा फाजन पुनसंदुना थमले निमित खरनीगी ममांगदगी हेड मास्टर लाइंगमदु नुंसुक नुंजानना लेरकली महाक तुम्ब यादे चाब चंगदे मसीदा उंगदुना फमे मीना ngang sakpa nasangna tade masadu haining singba pokte hamchal hamboi nei magi oirakli ba mong ma tawaduna Elizabeth pu langtak na hali singnaba ma po hali mahak temin lai thokpa ngamde awa khalgi pakta lubliba headmaster ki manakta sangseduna nakna phamlui aduga tapna hanglui करी तौरे ओजा थवाय दुख नुंगाइतना लेबदी हेड मास्टर ना पाखम अमत पिरक्ते मरा लेरबा अमदी उपाय लेत्रबा इशक अमगुमना एलिजाबेथ पु तिंगक येंगदुना लेरबी एलिजाबेथना अमुक तक्सली हायो ओजा करी खुमदबनो अदुगा करीगे अदुमना अइबु येंगबनो अइना करी लान खेबल लेबदगी ओजाना अदुम सावबनो हेड मास्टर दु मखा ताना खुमदना लेब ngamlakte मरु दुखसदुना तपना हाइरई एलिजाबेथ आई इम्फाल दा चटप तारे आई ट्रांसफर ऑर्डर लागले हाइगा ऑर्डर मंगोन येंगहले एलिजाबेथ चंगादन तुमिन लेखी माँ की मकदू अखा अराव तारपगु nganglami हेड मास्टर ना मखा समथरई अहाक की थबक की मतम लोब फावबा नखोइगा तोना तिनदुना मफम सिदा असम लेरगे खनबनी अदुबु याद्रे अहाक सोइदना चलगनी इमागा बाबागना मचा आइगी दमक खंदुना अइना सिंगनुंगसिदा मतम सांगना लेबसि पामदुना अमदी अहल ओइसिल्लगलबा मखोइगे मनाक्ता लेंगदना लेहनिंगदुना वानोम बोरंगमनी एलिजाबेथ की मिरुदगी थिंगलुबा ngamद्रबा पिरांग सिंथरई इकाय की पुनम थादोक्तुना हाइरई अई नंगबु याम नुंगसि ओजा अहाक नंगोंदगी लापथोकपा ngamloi नंगना चटपदा इबसु पुबियु एलिजाबेथ बु नुंसिना येंगदुना हेड मास्टर ना हाइरई मदुगी खनबदनी अइना वारिबसे अदुबु नंगना हारिबदुदी कैदोंगरिसु ओइबा यारोय मदु आइगी इमागा बाबागी अनिंगबगी मायोक्तनी अइना अदुम तौरबदी मखोइना अइबु कैदोंगरिसु ngakpiroy मखोइना एंगोंदा हाइखिबा लei एखोगे याबा यावदना नंगना कैदोंगरिसु लोहोंगलोइदबनी एलिजाबेथ तु मफमदुदा पंथदुना कुइद लेबा ngamlakte माकी वाखल थौना पुंबा मांगखिरमी ममाइदु मखुलरीना शेना खुमदलमी अदुगा थमोइ सेंगना सोकना कप्तुना मफमदुदगी चेंथोखी हेड मास्टरना चनबा थोलकपदा तिल्लिबा खुनगी मियामदु मखोन थोकना कपनरमी मखोइगी मखुतसिंगदु तपना हाइदुना हेड मास्टरबु कायना खुदोन पिरमी एलिजाबेथ की माइथोंदु पीना लुबलमी हेड मास्टर ना पामजबा लई अंगांगबदु सरोंग अमा मखुत पिरमी मथबाक तुदा माइदुना सुरु नैदुना
ꯃꯈꯣꯟ ꯊꯣꯛꯂꯛꯂꯛꯏ ꯃꯃꯤꯠꯇꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯄꯤ ꯁꯤꯟꯊꯔꯛꯏ ꯁꯤꯟꯊꯔꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯃꯨꯛ ꯊꯨꯅ ꯂꯥꯛꯎꯀꯣ ꯑꯣꯖꯥ ꯇꯞꯅ ꯍꯥꯏꯔꯤꯕ ꯍꯦꯗ ꯃꯥꯁꯇꯔꯒꯤ ꯈꯨꯠꯁꯥꯁꯤꯡꯗꯨꯅ ꯑꯦꯂꯤꯖꯥꯕꯦꯠꯀꯤ ꯋꯥꯍꯩꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯑꯦꯂꯤꯖꯥꯕꯦꯠꯀꯤ ꯊꯋꯥꯏꯁꯨ ꯍꯛꯆꯥꯡꯁꯨ ꯍꯦꯗ ꯃꯥꯁꯇꯔꯒꯤ ꯅꯨꯡꯁꯤꯕꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕꯤꯔꯝꯂꯦ ꯃꯥꯒꯤ ꯅꯨꯡꯁꯤꯕꯅ ꯃꯍꯥꯛꯄꯨ ꯉꯥꯎꯍꯜꯂꯦ ꯀꯥꯏꯅꯕꯅ ꯃꯥꯕꯨ ꯑꯣꯠ ꯅꯩꯕꯤꯔꯦ ꯀꯔꯤꯒꯨꯝꯕꯗ ꯍꯦꯗ ꯃꯥꯁꯇꯔꯅ ꯂꯩꯔꯝꯕ ꯀꯥꯗꯨꯗ ꯆꯪꯗꯨꯅ ꯐꯝꯂꯨꯏ ꯂꯧꯕꯨꯛꯅꯔꯕ ꯋꯥꯈꯜ ꯄꯔꯦꯡ ꯑꯃꯗ ꯂꯃꯥꯡꯗꯨꯅ ꯂꯩꯊꯣꯛꯏ ꯀꯔꯤꯒꯨꯝꯕꯗꯅ ꯄꯜ ꯃꯃꯥꯡꯒꯤ ꯊꯦꯜ ꯑꯗꯨꯗ ꯀꯥꯈꯠꯂꯨꯏ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕ ꯃꯤꯀꯨꯞꯇꯨ ꯅꯤꯡꯁꯤꯡꯗꯨꯅ ꯄꯨꯛꯅꯤꯡ ꯄꯦꯛꯅ ꯀꯞꯊꯣꯛꯏ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯋꯥꯈꯜ ꯂꯃꯥꯡꯅꯅ ꯏꯁꯩ ꯁꯛꯇꯨꯅ ꯂꯩꯊꯣꯛꯏ ꯀꯔꯤꯒꯨꯝꯕꯗꯅ ꯁ꯭ꯀꯨꯜꯒꯤ ꯀ꯭ꯂꯥꯁꯇ ꯆꯪꯂꯒ ꯎꯪꯗꯨꯅ ꯐꯝꯃꯤ ꯑꯃꯨꯛꯁꯨ ꯍꯦꯗ ꯃꯥꯁꯇꯔꯒꯤ ꯀꯥꯗꯨꯗ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯨꯏ ꯁꯛꯈꯪꯗꯕ ꯂꯝꯂꯥꯟꯕ ꯑꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯊꯃꯣꯏ ꯀꯥꯏꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ ꯊꯥꯖꯗꯕ ꯃꯪꯒꯨꯝꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯂꯝꯃꯤ ꯑꯦꯂꯤꯖꯥꯕꯦꯠꯀꯤ ꯌꯨꯝꯒꯤ ꯗꯥꯔꯤ ꯃꯆꯤꯟꯗꯨꯗ ꯍꯦꯗ ꯃꯥꯁꯇꯔꯒ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯑꯅꯤꯒ ꯂꯦꯞꯂꯔꯤꯕꯗꯨ ꯑꯦꯂꯤꯖꯥꯕꯦꯠꯀꯤ ꯃꯄꯥꯅ ꯎꯔꯝꯃꯤ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯅꯕ ꯍꯔꯥꯎꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯒ ꯑꯦꯂꯤꯖꯥꯕꯦꯠꯄꯨ ꯃꯈꯣꯏꯒꯤ ꯃꯔꯣꯟꯗ ꯏꯃꯨꯡꯗꯒꯤ ꯀꯧꯊꯣꯛꯂꯝꯃꯤ ꯃꯍꯥꯛ ꯊꯨꯅ ꯃꯄꯥꯅ ꯆꯦꯟꯊꯣꯔꯛꯏ ꯍꯦꯗ ꯃꯥꯁꯇꯔꯕꯨ ꯎꯕꯗ ꯑꯁꯥꯕ ꯃꯤꯇꯝ ꯑꯃꯒꯨꯝꯅ ꯆꯞ ꯂꯦꯞꯄꯤ ꯊꯤꯡꯂꯨꯕ ꯉꯝꯗ꯭ꯔꯕ ꯃꯤꯠꯀꯤ ꯄꯤꯗꯨ ꯇꯉꯥꯡꯂꯕꯤ ꯃꯥꯏꯊꯣꯡꯗꯨꯗ ꯃꯅꯤꯡ ꯇꯝꯅ ꯆꯦꯟꯊꯔꯛꯏ ꯍꯦꯗ ꯃꯥꯁꯇꯔꯅ ꯍꯥꯏꯔꯛꯏ ꯃꯥꯡꯗ ꯂꯦꯞꯂꯤꯕꯁꯤ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅꯤ ꯃꯈꯣꯏ ꯑꯌꯥꯕ ꯐꯪꯗꯨꯅ ꯑꯩꯍꯥꯛꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯏꯆꯝ ꯆꯝꯖꯕꯤ ꯏꯉꯥꯎ ꯉꯥꯎꯖꯕꯤ ꯆꯤꯡꯃꯤ ꯅꯤꯉꯣꯜ ꯑꯗꯨ ꯇꯞꯅ ꯑꯃꯗꯤ ꯀꯤꯅ ꯆꯪꯁꯤꯜꯂꯛꯏ ꯑꯍꯜ ꯑꯅꯤꯗꯨꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯈꯣꯏꯔꯝꯃꯤ ꯍꯦꯗ ꯃꯥꯁꯇꯔꯒꯤ ꯃꯃꯥꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯡꯈꯠꯄꯤꯔꯒ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ ꯂꯣꯏꯖꯔꯦ